Arambai News Guwahati da Maithelongi pau tabiriwa singbu yan hanbumagta da chingangbam Suzitrani na kurumjari. Huzing asigi samlapa mariba pau sing lawirase. Diori Autonomous Council da opposition amata leihogdre. Congress ticket karakhiba member ani ngarang BJP State President Pavis Kolita amadi Minister Jain Tamal Baruwagi mamangda BJP da changkre. Jimsaya People's Party JPP की member तरेती मांगजौनना BJP दा support तौरे हाइना लाउथोख्रबने लोइनना नाइतोम कारखिबा independent मिरेप अदुसु BJP दा सौगलगनी हाइरख्रे असुमना हंदकता पांगथोखिबा दियोरी ऑटोनोमस काउंसिल की मिखल अदुदगी असम दा कांग्रेस की मराइबक खजिक फगलकद्रा हाइना थाजनरंबा अदु मदुगी ममी अमता उब फंखिद्रे असम की सकनारिबा एजुकेशनिस्ट डॉक्टर हिरेन गोहाइना ngarang Guwahati da pangthokiba pawgi mifam amada NRC mathau tai hairakli English amaga chamapan humbudrama thoina base year oiraga rejection slip pifam thoi hainasu demand tawrakhi Nagalamromda maming mak pandrabasu Assam gi saknaraba saisakpa Juvin Gakta kudombi thiladuna artist asina citizenship amendment act कादी यानिंगदे हाइरी अदुबु बीजेपी गा लैमिनै हाइरदुना पेंदमा फोंदोरखी इंग्लिशिंग अमगा चमापन हुंबुद्रा माथोय नतना अतोप चही अमतदा बेस ईयर ओइरबदी चरक चहिंग नाइबे कया थोरकनी हिंसा थोरकनी हाइनसु सकनारबा एजुकेशनिस्ट असिना मखाताना फोंदोरखी Naharol Sahitya Premi Samiti Imphal gi Hana General Secretary Oiramba Ajit Kumar Thiamna Teralukram Lerakta Leiba Masagi Mayumda Haukiba November Taramari Ningthau Kaba Numita Ikhang Khanghaudana Leikhitabada Lubasigi Thomi Singna Awaba Phongdokre Khudaki oiba awaba phongdokpagi mifam ama Lubasigi Vice President Yaima Haubana mifam apu oiduna Rims Road ta leiba Lubki Office ta pangthoktuna leikitrabagi imung manungi awabadasu saruk yaba paujel ama thadokhi leikitraba Ajit Kumar Thiam hinglingaida samiti gi thabak thorom kayada thamoi sengna thau puramba Manipuri Sahitya gi lamda chokthaba naidana chen chongjaramba achangba thomi amane Term Anirak Joint Secretary Oyamlaba Matungda General Secretary Oina Thau Puramki Wakhal Chephongi Editor Su Oyamki Manipur Tanatana Assam Tripura Madi Meghalaya na chingba mafam kayada pangthokpa Manipuri Sahitya mifam kayada su mahak saruk yaramki haina General Secretary Dr. Huirem Temba Singh na thadorokpa chirol amana phongdorakli Thasigi Chaichat Tarahumdoida Bahujan Sahitya Academy na Sinduna Pangthokiba Bahujan Writers Third National Conference ta Manipurgi Saknaraba Saisakpa Ningombam Tomba Social Activist Maibam Itin Maitei Amadi Konjengbam Ibungo Singda Limzaningai Oiraba National Award Sing Piduna Ikai Khumnaba Udlakre Garwal Bhavan, Carol Park, New Delhi ki conference hall da pangthokiba thorom asida Academy asigi National President Nala Radha Krishna Maira Chakutana haudoki. MP Dr. L. Hantu Manthayana, Chief Guest Amadi Academy asigi Manipur State President Fanjobam Ranjit Amadi National Coordinator Dr. L. Bijaya Lalitana Chingbasu Sarukyaki. Saisakpa Ningombam Tombada Natya Ratna National Award English Ingani Kunithoi National Activist Maibam Itin Maitaidana Karmika Ratna National Award English Ingani Kunithoi Aduga Social Activist Konjengbam Ibungo Singdana Dr. APJ Abdul Kalam National Award English Ingani Kunithoi Piduna Ikai Khumnaba Ulakibane Lagliba November Kunma Thoidagina November Kuntra Fawa Pangthokadoriba Manipuri Khwaidigi Chawba Kumai Sangai Festival Gidamak Lamdamasigi Saknaraba film artist Soma Laishrambo brand ambassador oina khankre Loina festival asida saruk yaba lakadoriba miyoi singbo harau tayamna okpiyo haina lamdamasigi miyamda Manipuri CM N Birenna haisarakli STDCM na mitaibu schedule tribe list ta chalhanna badawi thoradana khongjang kya changsiliba sigi mayokta mitaibu schedule tribe list ta chalhandana bagi All Tribal Students Union Manipur alsumna ngarang outer gi MP Dr. Lorho Forzeda memorandum ama pishinkre Minister Awangbong Nyumai
Khasim Wasum amadi Hill Areas Committee ki Chairman Dipu Gangmai dasu asumna memorandum pishinki hairi. Haukiba November Mapan SIB official singi mifam amada India gi state pumakta lairiba migrant natraga infiltrator sing masak khangdoktuna phagatpaga loinana miyoi sing adu makhoi gi leibak sing na loksilu yadragasu namduna maramdamda halannabagi wafam leibak sigi Home Minister Amit Shahana fongdokhi aduga Englishingani tarani pandagi illegal migrant natraga infiltrator sing masak khangdoknabagi khongjangsu haukrabani adubu Manipur gi governor nasu chaliba chahi asigi April thada mitop khandoktuna makhoibu maramdamda amuk halhanki gadabani haikhiba leikrabani tobatabu Manipur dadi masi thabakta onthokpagi mami amatta uba fangdri maramduna Amit Shahagi wafam asi Manipur dadi oithokadra haina Federation of Haumina hanglakli ex-army man amana iba Manipur state ki history lairik ama Manipur lengakna ban tawkhre lairik asi retired CRPF officer amagi PhD thesis ni The Complexity Called Manipur Rules, Perceptions and Reality haiba lairik asida ningthau panba state asigi pak chawba square miles chatret khaktani haina palambadagi Manipur da lairik asigi wahaudugi achoba wathok ama oiduna laklibani Agartala Imalon Maitilon Gamari Lenana Numit Humnigi Oiba Orientation Training Program Ama Ngarangdagi Haukre Capacity Building of Manipuri Knowing Teachers Teaching Manipuri Language at Different Schools of the State Hainakauba Thoromasi Ngarang November 15 dagina November 13 fauba Pangthokadabani Thoromasi Directorate of Kokborok and Other Minority Language Education Department Tripura Lengakna Sinlangduna Pangthokibani Panbayai state asida Manipuri loan asi English amaga chamapan marfutara nipangi April 16 haudokhibani Delhi da handak wathok oiriba Shraddha hatkibagi matangda mahak yanajaba leminaba aftab asi crime series Dexter gi Feni Dexter dagi lalong lauraga Shraddha gi likhun amatta phangdanaba mahakna mihat asi chathaki hairi ngarang police na mahakpu puraga Meheruli forest gi mahakna makak kaktuna langthokiba Shraddha gi hakchangi saruksing koithi thihanke makak ahum maridi phangki hairi adubu kokki sarukti hojik phawda phangdri Nagalamromda Delhi gi Dr. Anil Kumar Singh na aftapu masak khangi hairakibaga loinana mihad asi chatharaba matung mahaki manakta aftaf laklamki amadi mangondagi first aid lowki su hairi asumna mahak yamnamak confident leina mi hatlabasu gyan choibadi mandaba adubu yamnamak sauganba miyoi ama oina uki hainasu doctor asina makhatana fongdorakhi Malemgi apunba missing hokiba November 15 da billion nipan yaukre hokiba chahi 12 asida miyoi billion ama hengalakpa uki Mathang chahida malengi khwaidigi masing yamba leibak ama oina China gi mathakta India na kakhatlaba yari India gi masing asi Englishingani kunithoida billion ama dasmik mari ama anini aduga China gi na billion ama dasmik mari ani tarukni maramaduna Englishingani kulhumdoidadi India na China dagi hengatkhiba yana leirakli aduga Englishingani yankhaidadi India gi masing asi billion ama dasmik taruk nipan oibagi thajaba leiri matamaduda China gi misingna billion ama dasmik ahum ama taret khaktamak oibagi phibamda leiri aroibada tendakpa maroiba pau khara Lagliba November 18 amadi 30 da Guwahati gi Vivanta Hotel da Miss Trans Northeast Englishingani kunithoi amadi Transclip pangthoklagani awangnopuki nupi sabising saru yagadoriba akhanaba thoramasida Guru L Tripathi na chingbasu saruk yagadori B Barua Cancer Institute ki chahi yankai subagi Golden Jubilee thoram lagliba November 19 da pangthoklagani Assam gi ethnic khutpu taruki ST chanbagi demand kankaran ki baga loinana ngarang kaugi bapung 12 gi bangi mami mathak Assam dadi paktakna taaki Sonari da lambi da tire na chingba mai thaduna lambi thatki protester kayasu police na phajinki
Hema Malini matung legendary comic actor Asarani su Assamgi Nalwarigi Ras Mahotsav Festival da saruk yananaba Guwahati da thunglakre. Assamgi Samu Jaimala Otpagi Wathuk Amuk Nahonana Thorakli. Assam Lengakna Jaimala Yengsinabagi damak senior forest official singi Kutpuama ngasi Tamil Nadu gi damak Kongshalagani. Guwahati da lariba chana kanglon ngaktaba bakery sing thingjinabagi thorang GMC na paikhalakli. Bakery kayadagi pigliba angang sinmi kyasu phagatki. GMC gi Health and Enforcement Branch na bakery factory kayada chatuna yengsinkre. Assam gi Hailakandi da yong kanglup ki endangered sa taret seize tawkre. Sa singasi purakpa miyoi ani gi matakta case pankre. Mizoram dagi lakpa miyoi ani dagi sa singasi phangkibani. Kasar Lakhipur da Java tablet sing Lising Yankei Pakre. Tablet sing asigi mamal kaithil da lupa crore taramuk oigani hairi. Kasargi madrasa amada jihadi training chatharamle hairi. Sonai da guardian singna makoigi machamasu da jihadi gi training pirami haina Sonai police station da case palaki. Led Haurongbam Calendar Memorial Likam Knockout 9A-side football tournament English in Kunithogi Nini Chanbagi League match da Raja Hatai Jaipur team na KCC Lakhipurbu Amasinoda Maithiba Pikre. Mizoram gi Lungle district da Nung Quarry ama Kanghodana Nikharak Padagi Miyoi Kya Pumjenduna Sikre. Hauzik Pawda Miyoi Nipangi Hakjangdi Lebak Manungdagi Puthorak Pangamkre Dubu Atopa Sinmi Kayamasu Nung Amadi Atek Akai Marakta Namsinkre Amadi Puthok Pangamdana Hauziksu Lairi. Chahi ahum tangariba nupi macha ma rap tawbagi case ta jail da lariba Meghalaya gi BJP luchingba Bernard Marak bail pikre. MS Dhoni IPL Inglisingini kulhumdoi gi matungda cricket tagi potharagani. Indian T20 team da thabak suraba yai hairi. Bollywood actress Jacqueline Fernandez relief phangkre. Patiala House Court na lupa crore chani gi money laundering case ta actor Jacqueline Fernandez ta regular bail pirakre. Prime Minister Narendra Modi amadi Joe Biden G20 summit ki nakoina na phaminakre. Lagliba Australia tourist mideng thamlaga Hockey India na member kulumdoi gi Indian men's hockey squad ma lauthokre. FIFA World Cup Inglisingani Kunithoi Lagliba November Kundagi Qatar da Hauragani. Prime Minister Narendra Modi na Indian diaspora ga su unakre. Indonesia da lairiba Indian diaspora na Modi wo harauta yamna okay. India amadi Indonesia gi mari asi yamnamak liraba marini su haike. G20 summit ki ahanba session loishinkre. Lebak ayambana Ukraine landbu kanna condemn tawki. Chana thaknaba amadi energy security ki matangda maruina khananainaki. Amadi chahi kaya lapthoknana leraklabagi matung China amadi Australia gi marakta yanaba ama khuyek thanakre. Ngasi ki oinadi Arambai News Guwahati da Maitilon ki pau sandokchaba matang ista loishinjaba ga loinana tabiriba singbo mukasu hanna kurumchari.